Manipur News.channel Maya Mutaram Usari Luina Sigi Maru Pau Pijari Ahanmada Bisnupurdagi Maitai Lesabi ama Delhi gi Maharani Bagh manakta sibak chang oina phangkhre Delhi da leiduna UP gi Noida da thabak tawi Maitai Janora ama ngasi ayuk chingnaningai oiba maongda siduna leramle pause asina phangba pawgi matung inadi Delhi gi Maharani Bagh da leiraga Uttar Pradesh gi A37 block A sector 60 Noida da base tawa I Inner Jigar BPO company da thabak tawi Maitai nupi ama chingnaningai oiba maongda siduna leramle hairi siduna leramlabi Maitai Janora adu Bisnupur district gi manung chanba Bisnupurdagi Khangimam Jadumani Singagi Masanapi Jai Kulumta Surabi Priya Lakshmi Devi Khangimam Kawi Hairi Mahak ngasi ayuk mahakna leiba building gi manak nakna leiba Maharani Bagh ki Gupta store manakta sibak jang oina leirambani hairi Mahak solisingani kunmari gi October dagi South Delhi pham asida Marina Kawi amaga lemina khibani mahak leiba building adugi CCTV footage da uba phangkhibagi matung ina mahak masa matonda society toba oigani mahak ki phone da society note ama yarong ki hairi police na sibak jang adu lokhalaga post Modium gidamak AIMS ki medial sangda thamkibolena makhataba season hujam gi thabak chathaba hokre hairi makhataba update ta cookie taba phonsingda maitai changba yaro haiba cookie gi protest asidagi amuk chungsan ba hokre Manipur gi hojik oiriba law and order gi film asi yenglaga maitai singna thangjing chingda leiba ibudok thangjing khurumba chanaba thorang toramba adu tokraba matung cookie taba mafamda maitai changba yaro haina cookie singi protest ngasi su makhatana amuk chungsan ba hokre hairi cookie singi khongjang adu Churchandpur district ki manung chanba Churchandpur police station na Konba New Jaleng Phai Kangbai amadi Pholjang hairiba mafamsing asida ngasi ayuki pung 10 dagi 5 fawba changsan gani hairi panba yabadi numit kharanigi mamangda maitai kyana moirangda leibi budo thangjing khurumnaba matung thangjing chingda leiriba ibudogi khubam yognanaba moirangda leiduna thorang tornakibani adum oinama hojik oiriba Manipur gi law and order gi phim asi yenglaga ahal lamanna piba paukta ki matung ina kongset adu tokibani masiga loina maitai amadi cookie haiduna khaidoliba buffer zone chingdagi security gi Jasin thorang hanadagi hena lokotkibani hai makhata update amada Facebook yengsanba loop semkre warep manga logduna thabak oina paikalakatori nupi obi kharana social media platform singda kunai asibu chenthaba yaba amadi yengbada nungaitaba post kya thagaliba asibu wakal taminanaba amadi lamdam asida leiba Isel singi ijat book kandaba yade habagi wakalonda mangda thamlaga Facebook yengsanba loop ko ama semkiba loina warep manga amasu tabak oina pangthonaba lokre hairi tabak oina pangthonaba lokibani haiba warep sing adudi moksingna ka henba amadi yengba nungaibidaba video sing photo sing reel sing thagatba yauragadi kudata report toba yari makai maitai kunai chenthaba yaba video sing photo sing reel sing post thagat bidaba asam amadi kasada leiba yumnap sangai olabi isi isal kharana yengbada nungaitaba video sing photo sing reel sing post sing thagaliba asi tawidaba imong manung puna yengbada nungaibada video sing reel sing photo sing kudata reposting piba amadi karigumba Facebook yengsanba lupna khangaliba wafam sing asi thoksadana yengbada nungaita video sing photo sing makata na thagalabadi moda thorokpa papata puna isa na pujagadabani hai makata ba update ta PM Modi Manipur da laktrabasu tumthangnariba Assamdadi lakadori lamdam asida thokliba lan chei ani phaklabasu Bharat ki Prime Minister Narendra Modi na lamdam asida amukta lakpinaba lamdam asigi miya amadi political party singi makaidagi kiyara hijakrabasu ngasi phawa laktri chei asigi September 9 da Assam lengang sendana pangthokkodariba Bharat Ratna Dr. Bhushan Hazarika gi birth anniversary celebration da athoiba mitunglen oina saruk yagani hairi hiram hasiga mailena Assam Chief Minister Hemanta Biswa Sarma New Delhi da Prime Minister unaduna formal oiba invitation kusina kare hairi Pausina hai Prime Minister gi Assam khongset asida Assam gi bio ethanol plant sangabo lena infrastructure project anigi foundation stone yungba lena Guwahati the ring road Darang Medical College and Hospital gi project singju sangana ba pandam thamli makhata update ta national highway sing athu mutamda hangtokna ba su janariba kuki militant sing na paiba ainiya da khulai sing phagatna ba governor da taksalamle RKMO Ministry of Social Justice and Empowerment Government of India gi Sentang Makha Directorate of Welfare of OBCN as Sina Saba
GP Women College Imphal-gi OBC Girls Hostel asi Sagolba ACG MLA RK Imona ribbon kaktuna sangakhre college asigi Girls Hostel sangabagi thoram asida marilena MLA RK Imona pamwisingda phongtokibada India asi democracy chatpa lebakni madude Manipurda hojik PR shasan leiba asi ruling amasung opposition animona popular government ama lehanba choidana pamlongani haina khalli ngarang su Manipur governor ga BJP gi MLA khara unadana lamdamasida popular government ama lehanabagi matangda taksanki hogiba March 9 National Highway to Imphal Dimapur lambida free movement tohongani haidun Union Home Minister na pangthokiba adu tabak oina pangthopa ngamkide maduda Manipurda mausagi phiyomda hanjalaknaba santi wari sanaduna National Highway sing apanba amata leitana mausagum chathok chajin yahanbinaba thabak pakat piyu haina su governor da taksalamki loyana governor su thabak oina pangthoknaba yamna kana honari haiba wafamsu MLA singda phongtoraki haiba wafamsu pangmisingda thamki MLA RK Imona pangmisingda phongtokibada PR lenga asida aina yadaba nongmoising lokotbagi thabak paikhalakliba asi thaganingaini adubu kuki militant kharana ngarang nahal nongmai yalaga chalai tereki phirala thawai usitaba utpagi video ama thagalakibadu yaningde maduga singda suspension of operation su tonoriba kuki militant group singna aina yadaba nongmoising chinariba asi athu matamda phagat piyu matungda amuk hana tohondanabasu governor da taksalamki governor gi maikaidegisu phaba yaba khulai sin phagale makhatana phakani haibagi wafamsu phongtoraki hai paw silwe si dimoro paw bijaba matang silwe sire makhata ba update kidamak mayam punna ngamina si loina channel asibu nuksibidina like and subscribe to video